ꯌꯥꯝ ꯅꯣꯛꯆꯔꯤ ngasi aina laksari basi Fubala dani Fubala ki Loktak Maru haiba mafam asida mifam amak pangthokpa laksabani sinjabana akhoi kenona leihau khunai kanbadu takal haiba onai sanaduna sinjaba nongmagi oiba khana nainaba program kha yawba laksabani khana gadarba wafamna akhoi Loktak project lairi basi kana dabra masigi maramda khana balak sabani aduna akhoi mayam mifam su hogadore laiba mafam sigi budau Loktak maru bam haiba si nusi ya budau Loktak maru bam haiba kuba lagi singa yang nusiba thainagi yasti wari lay ba dum na mafam makita la aga ko na pangkok laksabani lamna hau dore sima pun kita nama kalau sah cinta aja kan betul multi-purpose project ni masigi maruoiba pandamdi industry amasung nungtigi punsida sijinnanaba mai puthokpaga loinana lau singugi lamdamsida laiba miyoi sinda kanaba pigani haibase masina Loktak project ki objective haiba objective se akoina hiram kaya dagi nainaba matamda marongdo maithijaba self defeated oiba project amo oire haibase asigi khana nainaba sida yamna mayak se maramdi karigino oibo ngasai mai megawatt jamaga ama puthokpaga loina lift irrigation tawdana lam hectare lising kunmanga aduga acre lising yakai tareta laumi singa kanaba pinabagi ising pigani haibase madu phangbagi mahutta kari waina phangage ebo law acre lising marphugi mathakta Loktak project sina maram oiraga isingi makhada thumjanna laikre haibase masigi wafam se teta yaujurba seminar si loirabina yumda masi yaujurba seminar si asukimatik banai masi maram seminar sigi maroiba maramdi akoigi Loktak project laibana amadi dam da laiba dam sina naida kana ba ga
ꯃꯥꯡꯖꯕꯒꯁꯤ ꯀꯅꯥꯅ ꯍꯦꯟꯒꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯅꯩꯅꯕꯅꯤ ꯀꯥꯟꯅꯕ ꯑꯃꯗꯤ ꯃꯁꯤꯗꯒꯤ ꯇꯨꯡꯖꯕ ꯑꯃꯗꯤ ꯀꯥꯟꯅꯕ ꯑꯅꯤꯗꯣ ꯀꯅꯥꯅ ꯍꯦꯟꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯈꯪꯂꯝꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯔꯣꯝ ꯈꯪꯖꯩ ꯑꯗꯨꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ